ꯁꯥꯏꯂꯦꯟ ꯊꯝꯕ ꯀꯥꯎꯔꯦꯗꯣ ꯑꯩꯒꯤ ꯑꯥꯎꯇ꯭ꯔꯣꯕꯤꯠ ꯑꯝꯇ ꯁꯦꯝꯕ ꯄꯥꯝꯃꯤ ꯁꯤꯗꯤ ꯌꯥꯛꯄ ꯍꯥꯏꯕ ꯑꯗꯨꯁꯨ ꯁꯆꯤꯟꯀꯔ ꯁꯒꯣꯜꯁꯦ ꯏꯁ ꯗꯤꯁ ꯔꯤꯌꯦꯜ ꯄ꯭ꯔꯥ ꯑꯩꯗꯣ ꯃꯪꯂꯥ ꯍꯥꯏꯔ ꯈꯪꯗꯕꯗꯒꯤ ꯕꯤꯠꯀ ꯁꯦꯝꯕ ꯂꯦꯞꯊꯣꯛꯑꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯏꯁꯤꯡ ꯕꯥꯇꯤꯜ ꯇꯥꯏ ꯊꯥꯔꯨꯕꯗꯒꯤ ꯒ꯭ꯌꯥꯟ ꯈꯪꯅ ꯂꯥꯛꯑꯦꯅꯦꯀꯣ ꯃꯪ ꯅꯠꯇꯦꯁꯦ ꯈꯪꯉꯦꯅꯦ ꯑꯗꯨꯗꯒꯤꯗꯤ ꯑꯁꯦꯡꯕ ꯁꯦꯡꯗꯕ ꯌꯦꯡꯒꯦꯅ ꯆꯪꯉ ꯌꯦꯡꯉꯨꯀꯥꯟꯗꯗꯤ ꯁꯆꯤꯟꯀꯔ ꯑꯁꯦꯡꯕ ꯑꯣꯏ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ ꯁꯣ ꯃꯌꯥꯝ ꯕ꯭ꯔꯣ ꯁꯆꯤꯟꯀꯔꯒꯤ ꯕꯤꯠ ꯐꯖꯕ ꯑꯃ ꯁꯦꯝꯗꯣꯛꯑꯁꯤ ꯃꯌꯥꯝ ꯕ꯭ꯔꯣ ꯁꯆꯤꯟꯀꯔꯒꯤ ꯚꯤꯗꯤꯑꯣꯒꯤ ꯑꯥꯎꯇ꯭ꯔꯣꯒꯤ ꯕꯤꯠ ꯑꯣꯏꯖꯅꯕ ꯑꯥꯎꯇ꯭ꯔꯣꯗ ꯅꯠꯇꯦ ꯏꯟꯇ꯭ꯔꯣꯕꯨ ꯌꯥꯅꯕ ꯁꯦꯝꯃꯗꯕ ꯁꯣ ꯕꯤꯠ ꯁꯦꯝꯃꯨꯔꯁꯤ ꯃꯌꯥꯝ ꯂꯦꯁ ꯒꯦ ꯃꯌꯥꯝ ꯑꯩꯅ ꯁꯤ ꯇꯧꯖꯩꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯕ꯭ꯔꯣ ꯁꯆꯤꯟꯀꯔꯅ ꯍꯥꯏꯕꯤꯔꯛꯄ ꯃꯤꯡꯀꯣ ꯌꯥꯛꯄ ꯍꯥꯏꯕ ꯋꯥꯔꯗꯨ ꯑꯩꯅ ꯄꯤꯌꯥꯅꯣ ꯔꯣꯜꯗ ꯌꯦꯛꯊꯣꯛꯆꯕꯅꯤ ꯌꯥꯛꯄ ꯍꯥꯏꯕ ꯋꯥꯔꯗꯁꯦ ꯑꯩꯈꯣꯏ ꯄꯤꯌꯥꯅꯣꯗ ꯌꯦꯛꯇ꯭ꯔꯁꯨ ꯌꯥꯗꯤ ꯌꯥꯔꯕꯅꯤ ꯌꯥꯛꯄꯅ ꯚꯣꯀꯦꯜꯗꯪ ꯇꯧꯔꯒ ꯁꯦꯝꯃꯁꯨ ꯌꯥꯗꯤ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯅꯤ ꯕ꯭ꯔꯣ ꯁꯆꯤꯟꯀꯔ ꯕꯤꯠꯁꯦ ꯈꯤꯇꯪ ꯌꯨꯅꯤꯛ ꯑꯣꯏꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯤꯅꯒ ꯍꯥꯡꯉꯛꯄꯗꯀꯣ ꯉꯛꯁꯦ ꯊꯦꯛꯀꯠꯂꯒ ꯈꯨꯝꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗꯣ ꯁꯤ ꯕꯤꯠꯁꯦ ꯑꯩꯈꯣꯏ ꯃꯦꯂꯣꯗꯤꯕꯨꯛꯇ ꯀꯣ ꯄꯤꯌꯥꯅꯣꯗ ꯌꯥꯛꯄꯅꯤ ꯌꯦꯛꯊꯣꯛꯑꯒ ꯍꯥꯞꯄꯒ ꯁꯦꯝꯈꯤꯕ ꯕꯤꯠꯅꯤ ꯂꯩꯗꯅꯀꯣ ꯁꯤ ꯋꯥꯔꯤꯁꯦ ꯁꯥꯏꯠꯇ ꯊꯝꯃꯒꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯌꯥꯛꯄꯅ ꯄꯤꯌꯥꯅꯣꯗ ꯌꯦꯛꯊꯣꯛꯆꯈꯤꯕꯗꯨ ꯑꯩꯅ ꯁꯥꯎꯟꯁꯦ ꯈꯤꯇꯪ ꯁꯦꯞꯄꯤꯡ ꯇꯧꯒꯦꯅ ꯍꯥꯞ ꯇꯥꯏꯝ ꯄ꯭ꯂꯒꯏꯟ ꯗꯦꯖꯕꯣꯏꯁꯦ ꯍꯥꯞꯆꯤꯟꯖꯔꯦ ꯁꯥꯎꯟꯁꯦ ꯁꯦꯞꯄꯤꯡ ꯇꯧ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯥꯎꯟꯒꯤ ꯁꯦꯞꯁꯦ ꯀꯃꯥꯏꯅ ꯇꯥꯒꯦꯗꯣ ꯍꯥꯏꯐꯦꯠ ꯇꯥꯃꯤꯟꯅꯁꯤ ꯃꯊꯪꯁꯤꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯤꯌꯥꯅꯣꯗ ꯌꯦꯛꯊꯣꯛ ꯁꯦꯝꯈꯤꯕ ꯌꯥꯛꯄ ꯍꯥꯏꯕ ꯋꯥꯔꯗꯇꯣ ꯑꯗꯨꯒꯤ 1 ꯕꯥꯔ ꯀꯣ ꯁꯤꯒꯤ ꯋꯥꯏꯒꯤ ꯖꯒꯥꯁꯦ ꯁꯤꯁꯦ ꯑꯩꯅ ꯀꯣꯔꯗ ꯄ꯭ꯔꯣꯒꯦꯁꯟ ꯑꯣꯏꯊꯣꯛꯀꯦꯅ ꯀꯛꯊꯠꯆꯔꯒ ꯇ꯭ꯔꯦꯛ ꯑꯅꯧꯕ ꯑꯝꯗ ꯄꯨꯊꯖꯔꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯗꯣ ꯔꯤꯄꯤꯠ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯍꯜꯂꯦ ꯀꯣꯔꯗ ꯄ꯭ꯔꯣꯒꯦꯁꯟ ꯑꯣꯏ ꯌꯥꯅꯕ ꯃꯌꯥꯝ ꯀꯣꯔꯗ ꯄ꯭ꯔꯣꯒꯦꯁꯟꯁꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯁꯦꯝꯖꯩꯁꯤ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯕꯤꯠ ꯁꯦꯝ ꯍꯧꯔꯛꯄꯗ ꯌꯥꯛꯄꯅ ꯄꯤꯌꯥꯅꯣ ꯔꯣꯜꯗ ꯌꯦꯛꯊꯣꯛꯑ ꯁꯦꯝꯈꯤꯗꯅꯀꯣ ꯑꯗꯨꯒꯤ ꯃꯦꯂꯣꯗꯤꯗꯣ ꯕꯥꯎꯟꯁ ꯇꯧꯔꯛꯅꯕꯅꯤꯀꯣ ꯁꯣ ꯍꯧꯖꯤꯛ ꯁꯦꯝꯖꯈꯤꯕ ꯀꯣꯔꯗ ꯄ꯭ꯔꯣꯒꯦꯁꯟꯗꯨ ꯌꯥꯛꯄꯒꯤ ꯄꯤꯌꯥꯅꯣ ꯃꯦꯂꯣꯗꯤꯗꯨꯒ ꯄꯨꯟꯁꯤꯜꯂꯒ ꯕꯥꯎꯟꯁ ꯇꯧꯏ ꯇꯧꯔꯛꯇꯦꯗꯣ ꯍꯥꯏꯐꯦꯠ ꯇꯥꯃꯤꯟꯅꯁꯤ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯁꯆꯤꯟꯀꯔꯅ ꯍꯥꯏꯕꯤꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯌꯥꯛꯄ ꯚꯣꯀꯦꯜ ꯃꯦꯂꯣꯗꯤ ꯂꯥꯏꯟ ꯑꯃ ꯍꯥꯞꯆꯤꯟꯖꯔꯦ ꯍꯥꯏꯐꯦꯠ ꯇꯥꯃꯤꯟꯅꯁꯤ ꯌꯥꯛꯄ 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 ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏ ꯑꯦꯝꯕꯤꯌꯟ ꯁꯥꯎꯟ ꯇꯦꯛꯆꯔ ꯍꯥꯞꯆꯤꯟꯖꯔꯦ ꯄꯦꯠꯀꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯕꯤꯠꯁꯦ ꯐꯨꯝꯕꯔꯛꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯝꯕꯤꯌꯟꯁꯀꯤ ꯁꯥꯎꯟ ꯇꯦꯛꯆꯔ ꯑꯗꯨ ꯍꯥꯏꯐꯦꯠ ꯇꯥꯃꯤꯟꯅꯁꯤ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏ ꯄꯔꯀꯁꯟ ꯄꯦꯇꯔꯟ ꯍꯥꯞꯆꯤꯟꯖꯔꯦ ꯁꯨꯃꯥꯏꯅ ꯃꯊꯪꯁꯤꯗꯤ ꯃꯌꯥꯝ ꯑꯥꯎꯇ꯭ꯔꯣ ꯕꯤꯠ ꯑꯣꯏ ꯌꯥꯅꯕ ꯑꯩꯈꯣꯏ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯊꯣꯛꯑꯒ ꯗ꯭ꯔꯝ ꯍꯥꯞꯆꯤꯜꯂꯒ ꯃꯌꯥꯝꯗ ꯐꯥꯏꯅꯦꯜ ꯕꯤꯠ ꯑꯗꯨ ꯈꯨꯗꯣ ꯇꯧꯖꯔꯛꯑꯒꯦ ꯄ꯭ꯔꯣꯁꯦꯁꯤꯡ ꯈꯔ ꯇꯥꯅꯕ ꯔꯦꯗꯤ ꯂꯩꯕꯤꯔꯣ ꯂꯦꯁ ꯌꯥꯔꯤ ꯕ꯭ꯔꯣ ꯁꯆꯤꯟꯀꯔ ꯅꯅꯥꯎꯅ ꯕ꯭ꯔꯣꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯔꯣꯒꯤ ꯑꯥꯎꯇ꯭ꯔꯣ ꯕꯤꯠ ꯑꯗꯨ ꯁꯦꯝꯖꯔꯕꯅꯤ ꯁꯣ ꯕꯤꯠ ꯑꯁꯤ ꯌꯥꯏ ꯌꯥꯗꯦ ꯑꯗꯣ ꯕ꯭ꯔꯣꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕ꯭ꯔꯣꯅ ꯁꯤ ꯕꯤꯠꯁꯤꯒꯤ ꯋꯦꯕ ꯐꯥꯏꯜ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ DM ꯇꯧꯁꯟꯕꯤꯔꯛꯑꯣ ꯅꯅꯥꯎ ꯉꯥꯏꯖꯔꯝꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯉꯁꯤꯒꯤ ꯕꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯀꯃꯦꯟ ꯑꯃꯇꯪ ꯗ꯭ꯔꯣꯞ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤꯕ ꯏꯆꯤꯟ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯐ꯭ꯌꯨꯆꯔꯗ ꯁꯤꯗꯩ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯗꯣꯔꯤꯕꯅꯤ ꯁꯣ ꯉꯁꯤꯒꯤꯗꯤ ꯕꯥꯏ see you in my next video. Peace.